Chat GPT yauna artificial intelligence amattana matik chaba lecturer amaga kaidonungda Mannaba Yaroi haina Madras High Court na phongdokhrei. Justice S.M. Subramaniam amasung Justice N. Sajal Kumar ge Division Bench ta chathakiba hearing amada wafam asi phongdokladuna hai. Artificial intelligence na miyoibagi intelligence kai yamna dakshinaraklabasu mahai masen takpi tambibada yauriba integrity amade morality gi parasing aside AI na kaidonungda takpi bangamloi. Parasing aside classroom da ozana taklaga tambang amgadabani haikhe. Laingaki Law College ahumda mahairui singna chada humfu mangagi changda kadrabaso examination thaba yahannaba single judge na pass tawkiba order amagi matakta Tamil Nadu Dr. Ambedkar Law University na file tawkiba writ appeal ahum ayaba piraduna court asina hai mahairui singda chang naina class yahonbagi tangai phadaba lei class chang naina yaudaba mahairui khara examination thahanduna chang naina class yauba mahairui singa chap manana khudong chaba piruidabane ngasigi yamna competitive oiraba matam asida mahairui singna honajarakiba kaya adu khaktana masana pamjaba college singda seat phangba ngamlibane mahairui kaya amade sel thungi fibam khudong chadaba imungdagi laklibane makoina apamba course sing tamba phangdabadake atopa course sing tamna khibusu yaudaba nate maram aduna mahairui singna fangliba seat sing aduge value mayak singna khanghanbagi tangai phadaba lei haina phongdokhe